इम्फाल उख्रुल लंबी मनाकी थोवाई कुकी खुलद सखंगदब सिंगी खुथा अमुक्ता कुकी जो मिलिटेंट अहुम सिरे नोंमै अनि मुनख्रे मे अहुमदगी कुकी जो फुरुपना कोनसिनब सिंगी कांगलुप मचा मचा सिंगी खुलाई पाइबसिंगना मणिपुरदगी तोंगान बलेंगा की डिमांड तौरदुना मपुंगोइबा येलहो फुरुप मितेइ ओनसिनदुना लंदारपगी थबक नुमित खरनी लेपदरब मतुंग अमु हन्न खुलाई पाइबसिंगी मरक्ता अकनब मोंगदा पुंग अमरोम चुपना खुदथोंनख्रे थौदोसिंग असि नोंगालमदाइ पुंग मरी मखाइरोम तारकपदा उख्रुलदगी किलोमीटर 93 लोम लापना इम्फाल उख्रुल लंबी परिंगदा लैबा लिटाल फेस्टगिदी सुमतगी किलोमीटर मरी मखाइरोम दमक मखारोम द चलगा लैबा थवान कुकी खुलगी मफम मद थोखिबनी कांगलु मसेल की तमथिरबा लान थोरकिबदगी थोवाई कुकी खुलगी किलोमीटर मरी रोंगी अकोइबदा लैरिबा मोंकोट चेफु गवर्नमेंट हाई स्कूल पीडब्ल्यूडी बंगलो वेटरिनरी डिस्पेंसरी अमसुंग लिटालगी सरेखोंग खुलगी सर्च बिल्डिंग दा लांजेलखिबा कुकी जो फुरुकी मियोइ सिंग लेरखिबदरंतना थौदोक थोलिबा थोवाई कुकी खुलबु फुरुप अनिगी खुसु खुलाई बतिक चाना पाइबा मिलिटेंट सिंगना बंकरना सिंगबा सादुना सेक्शन ना ngak selखिबनी अदुबु ngasi नोंगालमदाइगी अमंबगी खुदोंग चाबा लौरदुना खुसु खुलाई मतिक चाना पाइबा मियोइ सिंगना खुल असि तमना थोमजिलखिबगा लोइनाना खुल ngakliba militant singda akanba attack chatharkibani makoina afaba makhalgi nongmai sing amasung bomb na singba su sinaki sakhangdaba kholai paiba singna attack torpadagi khul asibu ngakliba militant singi maikedik su handuna akanba mongda khutthongnaki adubu attack chatharkiba singna henjilakpadagi kuki zo militant ahum nongmai panduna sikhi nakalani gi marakta khutthongnaba lepkhraba matungda khulasi khunja singna makoi ahumgi khongul lirakpada amana haksangi phibam kaina sirga phangkibaga loinana atopa anina bankar manungda siramki makoi ahumna paiba afaba makhalgi khulai singi manungda ani sakhangdab singna puraga sakhre hairi thaudos da laikhidraba sing adudi jamkhogin haukip sehina kuntaruk apokpa tawkholun haukip ani subada thangkho kai haukip sehina kuntramanga apokpa dawlet haukip amasung ahum subada holen san baite sehina kunmari apokpa lunkhot hang baite ni makhoi ahum kamjong district ki phungyar sub division gi manung channa lairiba thowai kuki khulgi khulai phaiba militant sing ngaktani hairi thawdok thokraba matungda litan amasung khruldagi combined police team changsilaktuna thi humbagi thabuk sathaki loinana laikhidraba singi maming matha khangdokhibaga loinana ukrul district hospital da puduna postmortem examination tawruba matungda aroibu mathau mangam pangthoknaba imungi miyoi singda sinakre ngasigi thawdo asigi matangda ukrulgi SP ningsen basumna phongdorpada thawdo asi leptana thorliba kanglup anigi iranga mari leinagani laikhidrama miyoi ahumma khul ngakpagi thabak tawbani sakhangdabasina attack satharakpadagi makoina su handana khutthoknaki maduda makoi ahum siraga makoina paiba nongmai singi manungdagi ani mangkhibani sakhangdabasing adu khulai paiba miyoi kanglup ama oiramgani hairi thawdo asi thokraba matungda ngasimak lengaki maikaidigi order ama thoktuna phungyargi SDO rang David Kungbu magistrate amagi mathau pangtho hankre hairi atop paomna heroin lalon bani haiba miyoi ahum sakhangdaba singna makhongda nongmena kaptuna waraklamle ngasinung tinpung ani rom tarakpada yaripok PS ki manung sanba yaripok sangamda bi lambi gi lamlong ahum phangbagi mafam amada sakhangdaba miyoi singna heroin number 4 lalon bani haiba naha ahum nongmena makhongda kaptuna waraklamle waraklamlaba singdi yaripok bangmon lekaidagi MD Musaraf sahinukun apokpa MD Domba yaripok ningthaunai ngobong kaithildagi MD Ruhis sahina taranipan apokpa MD Sariyat amasung yaripok singa mathak lekaidagi MD Waris sahina kunmari apokpa lekhidraba MD Nazir Ahmani makhoi ohumbu thodok thokpamdagi yaripok police amasung thawal commando gi teamna laukhalaga CIC yaripok ta ahan layeng satharba matungda makhoi ohummak Imphal gi hospital singda makha tana layeng nabagi damakta refer tawkhre thawdosigi matangda case amusu lokhotre underground organization amana thadrokpa audio video record amagi matungina makhoi ohum asi akangnaba paw ama phangmadagi yaripok kaisamgi club amadi maira paibi singa punna sek tawbuda makhoidagi heroin number 4 kilogram amaga konana I20 car amaga loinana phagakhibani sakhangdaba singa dugi custody da makhoi bu wahang pahungbada makhoi drug lalon bagi thabakta haktheng nana senare haiba khangle maramasina party gi ahlaman singna pirakpa warep ki matungina makhoi bu warak watem bani haina su phongdoraki hairi atop waumana kuki in pi Manipur na condemn tawrakli ngasi nongalamdaida thawai kuki khulda khulasi bunga liba kuki militant singda akan ba attack sa tharktuna militant ahum hat kiba thawdo asibu kuki in pi Manipur gi maikai degi akan mamong da condemn tawrakli thawna pharba makhoi ahumna mitai terrorist singdagi makhoi gi khul ngaksaringi da minungsi yaudana hatok piramani hairi loinana thawngasi mitai sing maroina Myanmar da base tawba mitai terrorist sing amasung state force na kuki singi mayokta sa tharakpa attack singi manung channa thohalamba thawdoni thawdo asina union lengak na kuki singi damakta separate administration pigadabani amasung makhata na misam sing halaktana ba thabak lokhatkadabani hairi topu pawmana kautruk amasung phogak chau ikhai da su nungmai kapna khre
ngasi gu angan bapung manga rom tarak pada lamsang PS na koliba kautru ki mafam amada Kuki militant sing na nongoi kapsilak padagi kulngak leba khunja sing na su handuna khuthongna khre Kuki militant sing aduna harau thel mathak ki sing da saba bankar sing dagi nongoi kablakhi nakalani gi marakta khuthongna rakpadagi mafam adu ga nakna na leiramba central force sing na sangsinduna athing pirak padagi khuthongna ba lepki loina na nakalani gi marakta sopan yaukhide hairi Amaronda sap manaba pungpham simaktada Kuki militant sing na phogwak chau ikhai gi mafam amada su nongoi maru tara rom kapsilakre kulngak leba khunja sing su handuna kapki adu moinamak mafam asida su kumaun regiment gi personnel sing sangsilakpadagi nakalani na khuthongna ram adu lepki hairi to paumna Manipur Legislative Assembly ki Privileges and Ethics Committee tonganbe administration taliba MLA tara ki mathakta mamai thangda proceeding lokhat pa hore Manipur ki apun mangam khai gi saruk ta ki machet ma phaklaga tonganbe administration logani haiduna somtholliba Kuki jo MLA tara ki mathakta May 19 da veteran politician Okram Zena Manipur Legislative Assembly ki rules of procedure and conduct of business ki rule shahum gi makhada unethical conduct commit tawgi damak matik chaba thabak lokhatna ba wakat khraba matung ngasi tha ahum pharak panumita assembly asigi privileges and ethics committee gi mifam pangthoktuna Manipur thukaina ba honar liba MLA tara gi mathakta lokhat pham thokpa proceeding lokhat pa hukre committee sigi meeting adu ngasi ayuk pung 12 tarak padagi Manipur Legislative Assembly secretariat ki committee room da hokibani hana ding ngasi gi mifam asi tha sigi taratruk ta pangthokani haina leblam badagi yai thokla ngasi pangthokibani committee asine MLA tara gi mathakta lokhat kadaba action singa mari leinana meeting da makhoi tara gi mathakta wakalakhiba complainant petitioner Ojoi Susar uyaki adu moinamak ngasi gi mifamna MLA tara gi mathakta unethical conduct ki damak assembly gi rules ahum gi makhada lokhat pham thokpa thabak sing lokhanaba khanaba hukhrabasu mapung phana loisin khidabadagi makha tana atop numit amada amuk sathagadauri committee asigi chairman na MLA Nisikanta Sapam oiraga members singda MD Abdul Nasir RK Imo Surya Kumar Okram MD Usabudin S Premchandra amasung Manipur dagi tokhaiba lengak taliba MLA LM Khotiesu member sing oibani panbe avde MLA tara asina Kuki jogi Lamhenba khulai paiba singna me ahum dagi mitei don chinduna kanbalan chatharlingi cherakta me tara ni thoida aphong bu cherol ama thoktuna Indian Constitution gi makhada Manipur dagi tonganba administration pina na demand tawkhibani aduga me tara manga dana demand asimak tanba ai ba cherol ama Home Minister Amit Shah da pishin khibani MLA tara na satharakli bathong sigi mayokta o joina me tara ni panda assembly gi speaker da wakal khibaga loina na me kunmari dana prime minister yauna lok sabha gi speaker Manipur gi governor amasung chief minister na singbada ai ba cherol ama amu hanna pisinduna wakat khibani wakat adu gi matungina lokhat pham thokpa thabak sing lokhalaga wakalakliba o joi da khangan baga loina na web portal da phawba upload taunaba chief secretary da me kunthra mathoi 2023 da irakhiba cherol ama shubnatagi tha sigi mapal da chief secretary na assembly gi secretary da tharam khibani masigi maraktana house ani gi privileges and ethics committee gi makai dagi MLA tara gi mathakta so cause notice issue tawba laikhrabani ato pauna Myanmar da lanjeluraba angang humpurom yauna mioi chama ga marfu taruk more da halakre more gi Kuki singna laiminari ba phuru punamaka lana launa ba laite more gi lupmari Mapan thongda tribal solidarity march mingtholaga achumna sinduna me ahum da satkiba rally adu da saruk yakhiba singna hingchai item gi thabak sing chatharaktuna mitei don silaga chatharakhiba kanbala na maram oiraduna saijin lona riba Myanmar gi ngomkhai da sian sinduna tha ahum hena thawai gi thamakta saidang pham laururaba angang humpurom yauna mitei chama ga marfu taruk ngasi tekta kaidana amu hanna maram da more da halakre Thogdosi ki matang da mitei council more samna MCM hana khangnari basigi president M thoibana pause sida hai maram da more da ngasi halakhiba singi manung da mahak masamaksu yaurakhibani aduga council sigi general secretary Laisang Them Brojendro su yauraki lanjena khibadu da yauba mitei kharadi hojik Myanmar da lehori makoina Myanmar da saidang pham lauruba mafam adu ahan badadi umang wamang ngakta leirambadagi kona leibak adu da leiba Buddhist laisang amada leirakhibani mafam adu Indo Myanmar ngamkhai dagi kilometer 3 lom lapi ngasi makoina mafam adu dagi Myanmar gi authority so asoba singda punna tongduna laklaba matung more gate number 2 da manga suba air amasung Gurkha regiment gi personnel singna okhibani Tabak isda special commando unit ki ESP T Arts Krishna Tombi na lusingba commando personnel sing amasung BSF sing na su asoba mateng pangki Gate number 2 lan silagaba matung mafam adu dagi kilometer ahum lom lamnariba AR gi KLP kem phawbagi marakta special commando singna lambi gi nak yet sumnatagi foot manga taruk lom dang lapna saugri yungbudongna ROP duty pangtholaga tek takaidana kem adu de yokhibani aduba AR gi kem asida makhoi kyam kuina leikhiga dege haibadi khangmangamdri haiki ngasi maram da more da lansi lakraba singi manung da tongan ba aruba laina mayok naraba amasung sahi yamlaba mioi singsu yauri
था अहुम हेन म्यांमार लांजेल लुरब मतुंग ngasi numi jung matung pung amarom tarakpada amuk halakhibasi kari karamba maramdagino Myanmar lengangna makha sangthana leithabada ayaba piraktabagira haina hangkibo hangi paukhumdadi makhoina halaklibasi Manipur lengangna lokhalakpa thaurangi manung chanbo oigani hairaki Amaromda Hill Tribal Council Moregi President Victor Limthang Tamil Sangam Moregi General Secretary KBS Maniam Manipuri Muslim Council Moregi President AMD Razauddin amasung Gorkha Samaj Samiti Moregi President Durga Sarmana punna khuyek piduna thorpa cherolamada More da leiriba kuki singna tei phurup singagi marakta lana launaba ngasi phawda leite phurup punamaki lusingba singna mafam sida mahusagi ingtappa phibam hanjil halaknaba punna hona minari haina phongdorli Loina phurup singi lusingba singna lengak tamatik chaba Central Security Force sing thambiduna More da hidak langthak amasung tangai phadan changba polam sing puthok pusin tawda mateng pangbiu hairi Atop pawmana Sisipur da Independence Day nongmai pai khibagi mayokta DC dagi report kaukhre Thasigi taramanga da Surachandpur gi mafam amada unofficial oina pangthokiba Independence Day gi thoramda mioi kangluk amagi contingent afaba makhal gi khuchu khulai sing paiduna saruk yakhibagi mayokta Security Advisor Kuldeep Singha gi maikai dagi District Administration gi maikai da report ama pikhalakna khangankhre Security Advisor ki maikai digi su thawong asida sianaba singi mathakta law gi oiba thabak sing lokhat kani haiki maramasina ASP amsung DC gi maikai digi report ama piraknaba khangankhibani ato pawmana Awang nungpok ki public grievances sing kokhan bangam ba state sing gi manung da Manipur na khwai digi mamai ithang thang na leire Sikkim yauna lebak si awang nungpok state sing gi lengak sing na mayok na ba public grievances sing bu kokhan bangam ba state sing gi manung da Sikkim na khwai digi masing yamna public grievances sing kokhan bangam ba state oiba ga loina na Manipur di apun ba state nipan gi manung da submata gi state lengak na sada tara dasmik taret chino khaktamak waroisin purak pangam duna khwai digi mamai ithang thang na leire Agency ki pauna haibada chaliba chahi isigi January dagina June tha phawgi oina Department of Administrative Reformers and the Public Grievances samna DARPG haina khangnari wasigi report matungina Sikkim lengakna tha taruk asigi manungda mayokna kiba public grievances chamaga humputaru ki waroi sin purak pangamduna state sing asigi manungda sada humputaruk dasmik taret chinogi changda public grievances ko khanba ngamba state sing manungda khwaidi makokta leire mathangda Assam amasung Arunachal Pradesh na mathang sinna public grievances redressal gi tabakta sada yankhai taret dasmik mari manga amasung yankhai ni thoi dasmik ahum suino gi changda waroshin purak pangamduna ani suba amasung ahum suba khwaidi yamna redressal gi thabak sing pangthok pangam state sing oire Matang sida palhuba yabadi Assam lengakna sahi isigi January dagi June phawgi manungda public grievances masing khwaidigi yamna lising kunipan ga chani humdra mathoi mayok nakibani mathangda Tripura na hariba matamasi manungda public grievances lising amaga chahum marphunipan gi redressal mai pakna pangthoktuna sada ni phutare dasmik ani taruk yauna waroisin purakpangambadagi mari subu thakta leire Meghalaya su miyamgi isu singamari lenaba public grievances singi manungda sada ni phutaruk dasmik mapan ahum yauna redressal pibangamki Aduga Mizoram na sada kunmari dasmik taruk suino yauna public grievances sing ko khan bangam badagi taruk suba thakta leibangamki Aduga yumthang nariba Nagaland phawbana mayok naba public grievances singi manungdagi sada tarahundoi dasmik taret suino yauna ko khan bangamduna taret suba thakta leirabasu Manipur di submatagi Nagaland dagi phawba masing hanthana sada tara dasmik taret suino gi changdagi hengatna public grievances sing redressal pibangamdabadagi awang nongpok ki apun be state nipan gi manungda Manipur na khwaidagi mamai ithang thangna leire hainasu pawsina phongdoroli Panbay abadi June kuntha 2023 phawda lebak sigi state amasung union territory punamakna public grievances ki case lakh ahumga lising humphumanga ga chatru humdra nipan mayok nakhibani ato pawmana hawkibising kauthoknaraga mahusagi phibam hanjilakna bahona minarasi Biren Manipur Assembly gi mifam soidana phangani Khwaidigi phabadi hawkiba punama kauthoknaraga hena phaba chaukhatpa amasung ingtappa puraknabagidamakta aikhoi amata oina honaminagadabani haina Chief Minister N Biren ngasi Secretariat South Block ki main conference hall da mahusagomna pangthokiba Sadda Bhavana Divas ki thoramda athoiba mithunglen oina saruk yakhibada phongdokre Numit asigi thoram asi sahi khudingi August kunda pangthokpani adubo kumsi sahi gidi hairiba numit asi nongaijing numit tabadagi ngasingan khatna pangthokibani Thorang mari lena mahakna phongdokibada hauzik lurba tanja sida khenaba aningba pamba sing leiba yai adubu khudaki oina thamgada pandamdi Manipur de ingtappa mu hanjen hanbani loina lainga ki employees sing amasung miyambo amato oiminabaga loina na hen akan mamongda thabak suminaduna haukraba tha ahum mari da mangkriba sing kukhatnaba honaminaga bani haiki ngasi saukhatlamjen sida tongan ba furup singi marakta leiramba thajanadaba sing amasung kanglup ki oiba wakhalon yauna isagi da khanba wakhal thadoknaraga bani
हेना चाखटपा अमसुंग अमतो ओइबा खुनाय मपुरकनबगीदमक्ता अचुंबा पाउताकसिंग पिबिउ हाइकी हौकिबा सही तरुकता लेमिनबगुमना मणिपुरना हौजिक अमतो ओइबा अमसुंग थोंग मानना चाखटमिनबगी लंबीदा संगसिनबगी मथौ तारी हाइरदुना मसिगिदमक्ता अमतो ओइना होनमिनबा अमसुंग थाजमिनबा संगी हाइकी प्राइम मिनिस्टर अमसुंग होम मिनिस्टर ना मणिपुर की इरांग असि पुंग कुनमरी चुपना येंसिलिबा असि बुसु थागतपा फोंदोलदुना महौसागी फिबमदा हंजिलकनबा अमतो ओइना होनमिनरसि कनागुम्बा सिंगना वा ngangbada natraga issue singi matangda khanabada atopa phurup singda sokhangadaba wafam phongdok leidabani haiki numit asigi thauramgi maruoiba palladuna leikhidraba Rajiv Gandhi na miyamgi saukhat thaurangi thabaksing pangthoklami haina thagatpa phongdokladuna thauramasida saruk yakiba singbu chief minister na sadda bhavna gi wasak lohanki Sri Sri Bal Mukunda Deva Government Music College ki artist singna thauramgi seihau amasung seiro isai saki Ngasigi thauram asida mahut minister YAOKHRABASU na mayai tangbal lokhibaga loinana minister MLA Singh chief secretary security advisor DGP administrative secretary Singh civil amasung police ki makok thongba official Singh na saruk yaki thauram asida saruk yaki chief minister da Paumi Singh na Manipur legislative assembly gi mifam pangthokadra hangbada soidana pangthokani haibagi paukhum piramki Arobada Paobilai news reader gi video bi yengbiriba punamakpu khurumjari